Please subscribe, share and comment and support us. ꯂꯥꯏꯔꯝꯂꯦꯟꯗ ꯁꯤꯂꯩꯃ ꯋꯥꯔꯤ ꯑꯁꯤꯒꯤ 13 ꯁꯨꯕ ꯈꯨꯗꯣꯜ ꯂꯩꯖꯔꯤ. ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ. ꯄꯟꯊꯣꯏꯁꯨ ꯀꯨꯁꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨ ꯄꯤꯒꯦ ꯍꯥꯏꯅ ꯆꯪꯂꯛꯏ. ꯃꯥꯏꯕ ꯂꯁꯃꯣꯟ ꯄꯟꯊꯣꯏꯅ ꯂꯩꯗꯨ ꯂꯧꯈꯤꯕꯗꯨꯗ ꯃꯥꯒꯤ ꯅꯤꯡꯖꯕ ꯊꯨꯡꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯊꯋꯥꯏ ꯋꯥꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯄꯟꯊꯣꯏꯅ ꯂꯩꯗꯨ ꯃꯅꯝ ꯅꯝꯈꯤꯗꯦ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯕꯅ ꯍꯔꯥꯎꯅ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯆꯔꯤ. ꯀꯨꯁꯨꯝ ꯃꯃꯥꯕꯨ ꯃꯁꯥꯗꯨ ꯇꯞꯅ ꯄꯥꯏꯔꯒ ꯀꯧꯔꯛꯏ. ꯔꯥꯁꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯄꯥꯈꯠꯅ ꯀꯟꯅ ꯂꯥꯎꯔꯛꯏ. ꯃꯥꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯀꯨꯁꯨꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯒ ꯈꯔ ꯍꯟꯗꯣꯛꯏ. ꯄꯟꯊꯣꯏꯁꯨ ꯀꯨꯁꯨꯝꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯀꯨꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯤꯕ ꯂꯩꯍꯥꯎꯗꯨ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ. ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯂꯁꯃꯣꯟ ꯏꯃꯨꯡꯗ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯆꯪꯂꯛꯏ. ꯃꯥꯅ ꯆꯪꯂꯛꯄꯗ ꯎꯔꯦ. ꯀꯨꯁꯨꯝꯅ ꯂꯩꯍꯥꯎꯗꯨꯅ ꯍꯟꯇꯣꯔꯛꯄꯗ ꯄꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯂꯩꯗꯨ ꯃꯈꯥꯗ ꯇꯥꯈꯤꯕ. ꯑꯗꯨꯒ ꯀꯨꯁꯨꯝꯅ ꯍꯟꯇꯣꯔꯛꯄꯗ ꯂꯩꯋꯥ ꯁꯣꯜꯂꯕ ꯂꯩꯗꯨ ꯃꯈꯣꯡꯅ ꯅꯦꯠꯈ꯭ꯔꯦ. ꯃꯗꯨ ꯎꯕꯗ ꯃꯥꯏꯕ ꯂꯁꯃꯣꯟ ꯁꯥꯎꯅꯤꯡꯕꯅ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ. ꯃꯊꯟꯇ ꯁꯣꯜꯂꯤ. ꯑꯁ, ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯂꯥꯏ ꯆꯈꯦꯠꯄꯤ ꯅꯪꯅ ꯌꯦꯠꯄꯁꯤ ꯌꯦꯠꯈ꯭ꯔꯦꯗꯀꯣ. ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦ. ꯃꯊꯪꯗꯗꯤ ꯐꯖꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯔꯒꯦ. ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯀꯨꯁꯨꯝꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯏꯕ ꯂꯁꯃꯣꯟꯅ ꯆꯪꯂꯛꯄꯗꯨ ꯎꯔꯦ. ꯀꯨꯁꯨꯝꯅ, ꯑꯣꯖꯥ ꯃꯥꯏꯕ, ꯏꯃꯥꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯝꯃꯨ. ꯔꯥꯁꯤꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯀꯣꯏꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯅꯨꯡꯉꯥꯏꯔꯦꯗ, ꯑꯩꯗꯤ ꯃꯤ ꯃꯀꯣꯛ ꯁꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯅꯀꯣꯛꯇꯨ ꯁꯥꯏꯕ ꯇꯥꯔꯦꯗꯅ. ꯍꯥꯏꯔꯒ ꯃꯃꯤꯠꯇꯨ ꯑꯉꯧꯕ ꯉꯥꯛꯇ ꯄꯥꯡꯂꯒ ꯁꯥꯅ ꯉꯪꯕꯒꯨꯝ ꯉꯪꯂꯛꯏ. ꯀꯨꯁꯨꯝꯒ ꯄꯟꯊꯣꯏꯒꯗꯤ ꯃꯇꯧꯗꯨꯗ ꯀꯤꯕꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯗꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯦꯞꯂꯤ. ꯃꯥꯏꯕ ꯂꯁꯃꯣꯟꯅ, ꯏꯕꯦꯝꯃ, ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯒ ꯊꯨꯅ ꯄꯨꯔꯛꯎ. ꯀꯨꯁꯨꯝ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯄꯨꯔꯛꯇꯨꯅ ꯄꯤꯔꯦ. ꯃꯥꯏꯕ ꯂꯁꯃꯣꯟ ꯔꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯔꯥꯁꯤꯅ, ꯅꯪ ꯆꯪꯂꯛꯀꯅꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯤ. ꯂꯩꯋꯥ ꯁꯣꯜꯂꯕ ꯏꯁꯤꯡꯗꯨꯅ ꯔꯥꯁꯤꯗ ꯈꯤꯛꯄꯗꯒꯤꯗꯤ ꯔꯥꯁꯤꯒꯤ ꯃꯌꯥꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨꯒꯨꯝꯕ ꯄꯥꯏꯊꯣꯔꯛꯈ꯭ರೆ. ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯀꯨꯁꯨꯝꯒ ꯄꯟꯊꯣꯏꯒꯗꯤ ꯎꯕ ꯅꯠꯇꯦ. ꯃꯥꯏꯕ ꯂꯁꯃꯣꯟꯅ, ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ. ꯃꯥꯒꯤ ꯃꯁꯥꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯆꯪꯕꯗꯒꯤꯅꯤ. ꯑꯗꯨꯒꯤ ꯇꯧꯔꯤꯕꯅꯤ. ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦ. ꯅꯃꯥꯒꯤ ꯃꯁꯥꯗ ꯇꯧꯔꯤꯕ ꯃꯊꯥ ꯊꯥꯒꯠꯂꯤꯕ ꯃꯌꯥꯝꯁꯦ ꯍꯌꯦꯡ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕꯅꯤ. ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯦꯀꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯑꯁꯣꯝꯗꯅ ꯆꯤꯡꯂꯦꯟ ꯋꯥꯅ ꯊꯤꯔꯛꯄ ꯃꯩꯆꯧ ꯃꯩꯔꯥꯕꯒꯤ ꯌꯨꯝ ꯈꯪꯂꯦ. ꯏꯁ, ꯐꯖꯈ꯭ꯔꯦꯗ. ꯊꯥꯏꯅꯒꯤ ꯂꯥꯏꯈꯟ ꯇꯥꯗꯨꯅ ꯁꯥꯕ ꯇꯨꯝꯅꯧꯅ ꯀꯨꯞꯄ ꯌꯨꯝꯁꯤ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯝꯅꯤꯗꯀꯣ. ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯆꯪꯂꯛꯄꯅ ꯁꯨꯃꯥꯡꯗ ꯆꯞ ꯂꯦꯞꯂꯒ ꯀꯣꯏꯅ ꯌꯦꯡꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ, ꯏꯕꯨꯡꯉꯣ, ꯀꯅꯥ ꯍꯪꯕꯅꯣ? ꯆꯤꯡꯂꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯔꯛꯏ. ꯏꯄꯨ ꯃꯥꯏꯆꯧ ꯃꯩꯔꯥꯕ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ. ꯌꯨꯝꯁꯤꯕꯨ ꯏꯄꯨ ꯃꯥꯏꯆꯧꯒꯤ? ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯍꯜꯗꯨꯅ ꯃꯔꯛ ꯊꯠꯇꯨꯅ, ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯃꯩꯔꯥꯕ ꯍꯥꯏꯕꯗꯣ ꯏꯁꯥꯃꯛꯅꯤ. ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ? ꯀꯥꯈꯠꯂꯛꯑꯣ ꯃꯥꯡꯒꯣꯜꯁꯤꯗ ꯍꯥꯏꯔꯒ ꯃꯣꯔꯥ ꯑꯃ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ. ꯆꯤꯡꯂꯦꯟꯅ, ꯏꯄꯨꯅ ꯂꯩꯔꯤꯕ ꯈꯨꯜꯁꯤꯗꯒꯤ ꯈꯨꯜ ꯑꯅꯤꯔꯣꯝ ꯆꯠꯂꯒ ꯃꯃꯥ ꯃꯆꯥꯗꯪ ꯂꯩꯖꯕ ꯏꯃꯨꯡꯅꯤ. ꯃꯩꯆꯧ ꯃꯩꯔꯥꯕꯅ ꯆꯤꯡꯅꯗꯨꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯀꯅꯥꯒꯤ ꯌꯨꯝꯅꯣ? ꯆꯤꯡꯂꯦꯟꯅ, ꯔꯥꯁꯤꯒꯤ ꯌꯨꯝꯅꯤ. ꯃꯩꯔꯥꯕꯅ, ꯑꯣ, ꯑꯩ ꯈꯪꯂꯦ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝ ꯀꯧꯕꯤ ꯑꯃ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ? ꯆꯤꯡꯂꯦꯟꯅ, ꯃꯥꯅꯦ ꯏꯄꯨ. ꯃꯩꯔꯥꯕꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯅ ꯃꯥꯕꯨꯁꯨ ꯌꯦꯡꯕꯤꯔꯝꯕꯅꯤ. ꯑꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯆꯤꯡꯂꯦꯟꯅ, ꯀꯨꯁꯨꯝꯅ ꯇꯝꯂꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯤ. ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯩꯆꯧ ꯃꯩꯔꯥꯕ ꯋꯥ ꯉꯥꯡꯗꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯆꯤꯡꯂꯦꯟꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯃꯩꯔꯥꯕ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯤꯒꯤ ꯃꯤꯅꯨ ꯆꯪꯂꯦ. ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯀꯣꯏꯕꯗ ꯆꯥꯛꯇꯥꯗꯨꯅ ꯂꯩꯔꯤ. ꯃꯈꯣꯏꯅ ꯋꯥꯔꯤꯕꯗꯣ ꯑꯩꯁꯨ ꯎꯔꯦ. ꯑꯗꯨꯕꯨ ꯉꯁꯤ ꯍꯌꯦꯡꯁꯤꯗꯤ ꯑꯩ ꯂꯥꯛꯄ ꯉꯝꯂꯣꯏꯗꯧꯔꯤ.
ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯑꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯨꯃꯤꯠ 9ꯅꯤ ꯐꯥꯎꯕꯗꯤ ꯈꯥꯡꯂꯣ ꯆꯤꯡꯂꯦꯅ ꯐꯒꯅꯤ ꯏꯄꯨ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯃꯩꯔꯥꯕꯅ ꯀꯔꯤꯒꯤ ꯂꯥꯛꯇꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣꯗꯤ ꯀꯅꯥꯅꯣ ꯆꯤꯡꯂꯦꯅ ꯏꯄꯨ ꯑꯩ ꯀꯨꯁꯨꯝꯒꯤ ꯃꯔꯨꯞꯅꯤ ꯃꯈꯣꯏꯒꯤ ꯃꯕꯨꯡꯗꯨꯁꯨ ꯂꯩꯇꯕꯅ ꯀꯨꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯏꯄꯨꯕꯨ ꯊꯤꯖꯔꯛꯄꯅꯤ ꯑꯗꯨꯗꯤ ꯅꯁꯨ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯍꯥꯏꯔꯒ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯃꯩꯔꯥꯕꯅ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯆꯠꯂꯣ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯍꯥꯏꯔꯒ ꯆꯤꯡꯂꯦꯟꯁꯨ ꯊꯣꯔꯛꯂꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯆꯤꯡꯂꯦꯟ ꯀꯨꯁꯨꯝ ꯎꯅꯒꯦ ꯈꯟꯗꯨꯅ ꯀꯨꯁꯨꯝ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯀꯨꯁꯨꯝꯕꯨ ꯀꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ ꯆꯤꯡꯂꯦꯟ ꯊꯣꯡꯒꯥꯜꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯨꯁꯨꯝ ꯄꯟꯊꯣꯏꯒ ꯂꯣꯏꯅꯅ ꯊꯣꯔꯛꯏ ꯀꯨꯁꯨꯝꯅ ꯗꯥ ꯆꯤꯡꯂꯦꯟ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯆꯤꯡꯂꯦꯟꯅ ꯀꯨꯏꯗ꯭ꯔꯤꯗ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯀꯨꯁꯨꯝꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯝꯗꯧꯔꯒꯦ ꯐꯪꯂꯕꯣ ꯆꯤꯡꯂꯦꯟꯅ ꯉꯥꯏꯈꯣꯅꯦ ꯄꯥꯎꯁꯤ ꯇꯝꯗ꯭ꯔꯤꯉꯩ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ ꯀꯨꯁꯨꯝꯅ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯪꯉꯨꯅꯦ ꯏꯃꯥꯗꯤ ꯀꯝꯗꯧꯔꯒꯦ ꯈꯔ ꯐꯔꯕꯣ ꯀꯨꯁꯨꯝꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯣꯡꯃꯅ ꯈꯔ ꯐꯩ ꯅꯣꯡꯃꯅ ꯆꯣꯏꯔꯣꯜ ꯄꯥꯔꯣꯜ ꯑꯗꯨꯝ ꯂꯣꯟꯗꯨꯅ ꯂꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯆꯤꯡꯂꯦꯟꯅ ꯋꯥꯔꯨꯔꯅꯨꯗ ꯅꯪꯅ ꯍꯥꯏꯕ ꯃꯥꯏꯕꯗꯨꯁꯨ ꯐꯪꯂꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯍꯌꯦꯡꯁꯤꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏꯗꯧꯔꯤ ꯃꯥꯒꯤ ꯇꯧꯗ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯂꯩꯔꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯉꯥꯏꯔꯁꯦ ꯀꯨꯁꯨꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯗꯥ ꯆꯤꯡꯂꯦꯟ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯗꯥ ꯆꯤꯡꯂꯦꯟꯒꯤ ꯑꯆꯧꯕ ꯂꯃꯟ ꯑꯃꯗꯤ ꯇꯣꯜꯂꯕꯅꯤ ꯆꯤꯡꯂꯦꯟꯅ ꯍꯦꯔꯥ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯅꯪꯅꯁꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯛꯈꯤꯅꯤꯗꯅ ꯑꯗꯣ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯀꯨꯁꯨꯝꯅ ꯑꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯃꯃꯤꯡꯅ ꯄꯟꯊꯣꯏ ꯀꯧꯋꯦ ꯆꯤꯡꯂꯦꯟꯅ ꯑꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩꯗꯤ ꯎꯗꯦꯅ ꯄꯟꯊꯣꯏꯅ ꯅꯍꯥꯟꯈꯩꯗꯤ ꯋꯥꯕꯒꯥꯏꯗ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯦ ꯑꯗꯨꯅꯅꯦ ꯆꯤꯡꯂꯦꯟꯅ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯌꯧꯔꯒꯦ ꯀꯨꯁꯨꯝꯅ ꯗꯥ ꯆꯤꯡꯂꯦꯟ ꯋꯥꯈꯜ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨꯀꯣ ꯗꯥ ꯆꯤꯡꯂꯦꯟꯒꯤꯁꯨ ꯑꯋꯥꯕ ꯀꯣꯛꯄ ꯃꯇꯝ ꯂꯥꯛꯀꯅꯤꯗ ꯆꯤꯡꯂꯦꯟꯅ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯒꯤ ꯀꯔꯝꯕ ꯑꯋꯥꯕ ꯀꯣꯛꯀꯗꯧꯔꯤꯕ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯈꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯒꯗꯕꯗꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯕꯨ ꯊꯣꯠꯂꯕꯤ ꯂꯩꯅꯥꯒꯤ ꯂꯩꯈꯣꯛꯇ ꯇꯤꯡꯈꯪ ꯄꯥꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯍꯧꯗꯗꯨꯅ ꯌꯨꯈ꯭ꯔꯤꯕ ꯆꯩꯅꯥꯁꯦ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯀꯨꯁꯨꯝꯅ ꯇꯤꯡꯈꯪ ꯄꯥꯟꯗꯕꯤ ꯂꯩꯁꯤꯡꯗꯤ ꯃꯄꯨꯒꯤ ꯈꯨꯌꯥ ꯌꯧꯗ꯭ꯔꯤꯉꯩ ꯄꯣꯝꯅ ꯂꯩꯃꯟ ꯆꯟꯕꯅꯤꯀꯣ ꯑꯗꯨꯅ ꯆꯩꯅꯥ ꯈꯔ ꯐꯪꯂꯕꯁꯨ ꯅꯤꯡꯍꯟꯅꯗꯅ ꯍꯦꯛꯂꯒꯦ ꯈꯟꯗꯨꯅ ꯃꯉꯣꯟꯗꯒꯤ ꯇꯤꯡꯈꯪꯗꯤ ꯆꯩꯅꯥꯁꯨ ꯀꯤꯔꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯒ ꯂꯩꯍꯧꯔꯦ ꯆꯤꯡꯂꯦꯟꯁꯨ ꯆꯠꯈ꯭ꯔꯦ ꯄꯟꯊꯣꯏꯅ ꯀꯔꯤꯅꯣ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗꯕ ꯉꯥꯛꯇ ꯀꯣꯛꯇꯨ ꯉꯥꯎꯏꯗ ꯑꯩꯗꯤ ꯃꯁꯛ ꯎꯗꯅ ꯇꯦꯟ ꯉꯥꯛꯇ ꯍꯦꯛ ꯀꯥꯞꯅꯔꯗꯅ ꯀꯨꯁꯨꯝꯅ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯋꯥꯈꯜꯒꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯄꯟꯊꯣꯏꯅ ꯑꯩ ꯆꯪꯂꯔꯣꯏ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯀꯨꯁꯨꯝꯅ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯂꯥꯛꯎꯀꯣ ꯆꯥꯛꯁꯨ ꯑꯩꯈꯣꯏꯗ ꯆꯥꯔꯁꯦ ꯄꯟꯊꯣꯏꯅ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯂꯥꯛꯀꯦ ꯑꯗꯣ ꯀꯔꯤ ꯍꯦꯟꯖꯥꯡ ꯄꯤꯖꯒꯦ ꯍꯥꯏꯔꯤꯅꯣ ꯀꯨꯁꯨꯝꯅ ꯑꯣ ꯍꯪꯉꯣꯏꯒ ꯀꯦꯡꯉꯣꯏꯒ ꯑꯃ ꯀꯥꯡꯁꯣꯏ ꯊꯣꯡꯉꯝꯃꯒꯦ ꯑꯗꯨꯒꯅꯦ ꯊꯔꯣꯏꯒ ꯏꯔꯣꯏꯒ ꯑꯃ ꯏꯔꯣꯜꯂꯒꯦ ꯌꯥꯔꯕ ꯁꯤ ꯑꯣꯏꯔꯗꯤ ꯄꯟꯊꯣꯏꯅ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯀꯨꯁꯨꯝꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕ ꯋꯥꯡꯂꯕ ꯆꯤꯡꯖꯥꯎꯗꯨ ꯂꯦꯞꯇꯅ ꯁꯨꯝ ꯀꯥꯔꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯤꯡꯗꯣꯜ ꯌꯧꯔꯦ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯂꯥꯟꯊꯣꯔꯛꯂꯦ ꯆꯤꯡꯂꯦꯝꯕ ꯋꯥꯔꯗꯨꯅ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯉꯥꯏꯍꯥꯛ ꯐꯝꯊꯗꯨꯅ ꯄꯣꯊꯥꯔꯤ ꯑꯗꯨꯗꯤ ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯃꯐꯝ ꯀꯗꯥꯏꯗ ꯄꯟꯒꯅꯤ ꯑꯩ ꯃꯐꯝꯗꯨꯗ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯔꯦ ꯂꯦꯞꯇꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯐꯝꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯝꯁꯤꯟꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯑꯃ ꯅꯥꯇꯣꯟꯗ ꯐꯥꯎꯔꯛꯏ ꯅꯨꯡꯁꯤꯈ꯭ꯔꯦꯗ
ꯀꯗꯥꯏꯗꯒꯤ ꯃꯅꯝꯅꯣ ꯍꯥꯏꯅ ꯁꯣꯜꯂꯒ ꯀꯣꯏꯅ ꯌꯦꯡꯂꯛꯏ ꯃꯐꯝꯗꯨꯗ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡꯗꯨ ꯃꯥꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯂꯩ ꯉꯥꯛꯇ ꯃꯐꯝꯗꯨꯒꯤ ꯑꯉꯛꯄ ꯐꯖꯕ ꯃꯌꯥꯝꯗꯨꯅ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯏꯪ ꯏꯪ ꯂꯥꯎꯕ ꯑꯃꯅ ꯃꯁꯥꯗ ꯊꯦꯡꯂꯛꯏ ꯆꯤꯡꯂꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯊꯣꯔꯛꯄꯗ ꯆꯥꯎꯔꯕ ꯃꯁꯛ ꯈꯪꯗꯕ ꯂꯩ ꯑꯃ ꯃꯌꯥ ꯀꯥꯊꯣꯛꯄꯒꯨꯝ ꯐꯥꯛꯇꯣꯛꯇꯣꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯕꯨ ꯎꯝꯁꯤꯜꯂꯒꯦ ꯃꯇꯥꯒꯨꯝ ꯅꯛꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯁꯖꯤ ꯑꯃ ꯃꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯂꯥꯛꯏ ꯁꯥ ꯑꯃ ꯂꯥꯛꯄꯒꯤ ꯃꯅꯝ ꯐꯪꯕꯗ ꯆꯥꯎꯔꯕ ꯂꯩꯗꯨ ꯁꯖꯤꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩꯗꯨ ꯇꯝꯗ ꯖꯔ ꯖꯔ ꯁꯥꯡꯇꯣꯔꯛꯏ ꯑꯗꯨꯒ ꯀꯥꯊꯣꯔꯛꯂꯤꯕ ꯃꯌꯥꯗꯨꯅ ꯁꯖꯤꯗꯨ ꯎꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯈ꯭ꯔꯦ ꯃꯇꯧꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕ ꯑꯉꯛꯄ ꯑꯀꯤꯕ ꯐꯥꯎꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯉꯛꯅ ꯂꯩꯔꯤꯉꯩ ꯃꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯄꯒꯨꯝ ꯑꯁꯨꯝ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯆꯤꯡꯂꯦꯝꯕ ꯀꯗꯣꯝꯗ ꯆꯦꯟꯁꯤꯒꯦ ꯈꯟꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯀꯣꯌꯦꯡ ꯌꯦꯡꯂꯤꯉꯩ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯆꯤꯡꯂꯦꯝꯕꯒꯤ ꯃꯀꯣꯛꯇ ꯎꯇꯨꯞ ꯑꯃ ꯁꯥꯐꯨ ꯀꯟꯅ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯂꯛꯏ ꯆꯤꯡꯂꯦꯝꯕ ꯏꯃꯥ ꯍꯥꯏꯅ ಲಾꯎꯔꯒ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯝꯅ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤꯕꯗꯨꯗ ꯃꯈꯣꯏ ꯈꯔ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕ ꯆꯤꯡꯂꯦꯝꯕꯗꯨꯁꯨ ꯃꯈꯣꯏ ꯃꯉꯥꯅ ꯊꯥꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯆꯥꯎꯔꯕ ꯎꯃꯪꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯎꯅꯥ ꯋꯥꯅꯥ ꯁꯦꯠꯂꯤ ꯃꯈꯣꯏ ꯑꯄꯤꯛꯄ ꯑꯅꯦꯝꯕ ꯃꯤ ꯃꯈꯜ ꯑꯃꯅꯤ ꯃꯈꯣꯏꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯤꯗꯨꯕꯨ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯍꯥꯏꯅꯔꯤ ꯃꯁꯤ ꯂꯩꯔꯗꯤ ꯌꯥꯔꯦ ngasi nongma nini sa tanba jatrabasu yarani haiduna achauba nungzau amada hifanduna thammi chinglembadi hojik phawba wakhal tadana asibagum taduna leiri kari oigadawriba nungdammana kari tamduna leiriba yengba tabani makhoi mangagi manungdagi mi amana makhoi gi marolda kari kari no khangdana kanna lauri ngahaki manungda mafamdu mi masa ngaktana pungkoi kosinkhri tanjaduda kadomdagi horakpano khangdaba akan manushit ama sisilai leidiba makhoi mayamgi maraktagi kharana singhonjilai aduga kharana kharai manba achauba mi ama laina changadaba apakpa ama pusilai madu makhoina sa achauba ama pharabadi sadu phajana kaklaga maduda yairibani sitliba nushitusu asum asum kansilai makhoi kharana chinglembagi makhong makhut chena paisinkhri akan manusituna yaibada chinglemba tapna tapna wakhal tarai uishilamba mamitu pangthorakpada tawramliba mataududa chinglemba pakhatpa kayana yongkhri kari upai tawsigi khalli adubu masa pumba punsinkhibana pambai leikhide nanthoknaba phana kanna honajai adubu ngamkhijai mathawna phana leirabasu karidi tawruni asumna waraba matamda chingu khoyumbu chena ningjarai ehe taibang semba khangda uda leitaba laining thau nachana awa ipakta taribasi amukta di kopiyo haina makhol thokna kappa horakle tanjaduda chinglembbu senariba mayamduna makhoigi marolda hatoklasi hainarai adudagi makhoi ani hogalaktuna machin tumba khulai ani khak paiduna sangsilakpadu ubada chinglemba aibu mukta kanbiyo haina lauduna kappa horakle magi mawongduda makhoi mayamdi khakna khakna noktuna yengle tanjaduda makhoi mayamna chinglembu chawraba kharaidugi mathakta thangatkhre makhoigi kharana nung angoba ani taknaduna mai hogale chinglemba maisa phangba horakle chinglembana aibu muktadi kanbiyo aibu hatpigaro haiduna kanna lauduna kapli tanjaduda sitla manusitu hena kansilaktuna kharai mathakta leiriba chinglembadu nusituna humduna pakpukhre mataudu ubada makhoi masel amaga amaga ngakna yingnaduna leiringai chakliba maidu akan manusituna humba horakle hojikti akoibadu maibul ngakta ngaikhri tawthoktaba mataududa makhoi mayamsu kiba horakle
ꯃꯩꯕꯨꯜ ꯁꯤꯡꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯆꯥꯛꯂꯒꯤ ꯃꯇꯥꯒꯨꯝ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯀꯞ ꯂꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ꯫ ꯆꯤꯡꯂꯦꯝꯕ ꯅꯨꯡꯁꯤꯠꯇꯨꯅ ꯍꯨꯝꯗꯨꯅ ꯄꯨꯔꯒ ꯅꯥꯄꯤ ꯉꯥꯛꯇ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯊꯝꯕꯤꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯃꯥꯕꯨ ꯍꯦꯛ ꯊꯝꯕꯒ ꯄꯨꯜꯂꯝꯕ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯕ ꯀꯔꯤꯝꯇ ꯄꯨꯟꯗꯕꯒꯨꯝ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯆꯤꯡꯂꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯏꯁ, ꯁꯤꯔꯝꯒꯅꯤꯗ꯫ ꯍꯦ ꯆꯤꯡꯎ ꯈꯣꯌꯨꯝ ꯅꯣꯡꯗꯝꯕ, ꯅꯅꯥꯏꯒꯤ ꯅꯤꯡꯖꯕ ꯊꯨꯡꯍꯟꯕꯤꯌꯨꯀꯣ꯫ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯕ ꯏꯄꯥꯅ ꯌꯦꯠꯇ ꯏꯃꯥꯅ ꯑꯣꯏꯗ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯅꯆꯥꯕꯨ ꯊꯝꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯆꯦꯅ ꯅꯤꯡꯖꯔꯤ꯫ ꯑꯗꯨꯗꯤ ꯑꯩ ꯀꯗꯣꯝꯗ ꯆꯠꯁꯤꯒꯦ? ꯑꯩꯅ ꯂꯩꯔꯝꯂꯤꯕꯁꯤ ꯉꯁꯥꯏꯒꯤ ꯃꯐꯝꯗꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕ ꯑꯄꯤꯛꯄ ꯃꯈꯣꯏ ꯃꯌꯥꯝꯗꯨꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕ? ꯑꯩ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯇꯕ ꯌꯥꯗꯦ꯫ ꯉꯁꯥꯏꯁꯨ ꯑꯩꯅ ꯀꯣꯝꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯎꯇꯨꯞꯀꯨꯝꯕ ꯑꯃꯅ ꯊꯣꯡꯂꯛꯄꯗꯒꯤ ꯋꯥꯟꯊꯈꯤꯕꯅꯤꯀꯣ꯫ ꯑꯆꯨꯝꯕꯅꯦ, ꯈꯨꯗꯣꯡꯊꯤꯕ ꯃꯁꯤꯡ ꯌꯥꯝꯂꯒ ꯁꯤꯡꯕ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯍꯧꯖꯤꯛꯇꯤ ꯌꯦꯛꯅꯕ ꯆꯪꯕ ꯉꯝꯗꯅꯕ ꯊꯥꯡꯁꯥꯡꯗꯨ ꯆꯦꯅ ꯄꯥꯏꯔꯒ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤ ꯀꯞ ꯂꯥꯎꯕꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯃꯤ ꯃꯌꯥꯝꯅ ꯀꯞ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯄ, ꯑꯗꯨꯒ ꯇꯨꯡꯗꯅ ꯑꯆꯧꯕ ꯃꯩꯕꯨꯜ ꯃꯌꯥꯝꯅ ꯆꯥꯛꯊꯦꯛꯂꯒꯤ ꯃꯇꯥꯒꯨꯝ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕ ꯃꯈꯣꯏꯕꯨ ꯀꯟꯒꯦ ꯈꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯟꯅꯔꯛꯂꯤꯕ ꯃꯩꯗꯨꯒꯤ ꯃꯃꯥꯡꯗ ꯆꯤꯡꯂꯦꯝꯕꯗꯨ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯆꯦꯜꯂꯛꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯆꯤꯡꯂꯦꯝꯕꯗꯨꯕꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯆꯥꯛꯂꯤꯕ ꯃꯩꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ, ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨ ꯊꯥꯡꯈꯨꯝꯗꯒꯤ ꯍꯦꯛ ꯁꯠꯇꯣꯔꯛꯄꯗ ꯑꯁꯨꯛꯄ ꯃꯐꯝꯗꯨ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯒꯨꯝ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯌꯦꯡꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯑꯉꯛꯄ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ꯫ ꯆꯤꯡꯂꯦꯝꯕꯅ, ꯍꯦ ꯊꯥꯡ, ꯅꯪꯗꯤ ꯃꯥꯡꯐꯗ꯭ꯔꯕ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯌꯣꯝꯂꯤꯕꯤ ꯊꯥꯡꯅꯤ꯫ ꯅꯪꯒꯤ ꯅꯇꯤꯛ ꯃꯌꯥꯏꯅ ꯆꯥꯛꯂꯤꯕ ꯃꯩꯁꯤ ꯃꯥꯡꯍꯟꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯡꯂꯣꯟ ꯁꯣꯜꯂꯒ ꯑꯍꯨꯝꯂꯛ ꯍꯥꯏꯕꯗ ꯂꯥꯎ ꯈꯣꯡꯅ ꯆꯥꯛꯂꯝꯕ ꯃꯩꯗꯨ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯆꯤꯡꯂꯦꯝꯕꯕꯨ ꯀꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯈꯨꯠꯇꯨꯅ ꯊꯥꯡꯗꯨ ꯆꯦꯅ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯡꯀꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫